aduna sidagi blanket tagi order tawjare lei khara ko mix flower khara asi ma pura lai haraobada loire kamai tawjana ni moi pulap manana set tawdi male ko sum yengjana ba hai tare aina stage khara adum aina kano to Hi mayam khurumjari mayam ngasidi as sahi December thagi sahi loisalakpagi purnima taayena ko aise duk maira ka paluire ko samje chotlena kano toromini Louthok mana kangalambane ko inge hingdam dani na ko yadi hekta ado thabak sisu ta yadi to da besu yadi ade cha tamocha ju chakhre office aisu ithananga hore chanupi ju school cha thokre ado masigi purnima ge ayukidi smaina dum jamjamna kachare du mem balcony sta ai balcony sem kuire mem da sum chaning bado haidi ai jimi chi anob yaw da di kainam to uju udre ko ai di anob se dum uplei ba yada mina ko thaba ngang irus bai thaba torok bada di anob se ngai te dana ko aduna Louthok bada dum udre mi che blur cha na dum ngang he mya ada ai nei event da ai di event da si amna ningjaba pamjaba misa am oeba ko aduna event da dum ningjaba ne ado atop lai so in thajada bagi wana te ko haidi ningjada bagi wasu laiti atop lai sina dum ai pukning da wa khanda tumam dai da ko amaina yum da leiba lining thau leimre mi ningjang jar ga dumaina khurum jar ga tumjaba ko aduga tai matam na ai event da khuram ba kat pa khot pa sanu sum tawjai ba ko ado slere benda de chumna sum duk maira waina kumai ka chare ba ko tai di horen evening da oina kat lagi na tawbane aduga mapan gi sum haipe uchara ke balcony se ai balcony se sine ko haidi hoji winter oi banina si mani plan nga ji phagat pangamde nungsa ji khara chang da nungsa ji da ayuk si ngak tang ji change boko aduga sida moina khara hongdok jabane boko sida khara hauri sine da hangam se yam tha bangam ren da di jaga ju leitabaga aduga famjina jadaba aduga phajana haubo ko pahingba je khara wai semtang haina ina thari je semtang ne boko maru me amhun bada mamang daina maru me am hulen haraga dum hetu ga chathoki ba yawi dana ko mamang blok ta adu dai da khara chawba le mau base ani khak le mau boko khara chaw le mau base si maga yam phajadra yam phajai ade si yengna bai dum thamma bane sana ba khot maga amta nati ko yengjana ba hai tare aina stage khara dum aina kano to chandramukhi do aduga hawai mubi khara ga dum hawre sum khara sum hawba khara sum myam da sum haijaning ba tare ko chandramukhi leire de sina kano to tuningkhok sidi hoji ko yam phana leire ko aduga sida nungsidak si yam phajana mari ga chalaga phajana bodi hoji phawdi yam phajana leire ko nungsidak se adu mayang ton se smaina inga kana di hena phai bai jaga ji sari na di hawbo sungam de mayang ton se smaina khara hawraga mapan laga smaina leire ko ade marak sida koi ke no khara dum hawdi adaba ina thamba khara mayam ma sum hawda hawraga hingi na pakpi su khara dum hawri mai to bani mayam ko sum mayam da haijaning bodo ai kano se kamai leiri gi haibde haidi pochai che maru yamna oijabado haidi sana ne khanjari bani ko khoidi sumba che yumda haujadaba yumda sida mayam ma leijadaba haitare ko haujaba phangjadaba singse khoidi sida di sana oina phangbani haina khanjare adu sina takhilei kano haina baduni ko si dum hingi huji phawgi doni adu sida hangam amaga leiri ko hangam ani khak tani aina lemhalori se atai di lo hekto khreba jaga asli tamina ani khak toina thamme ade marak sida chandramukhi im se dum yung jalle ko hingbu hingadi na aduga sida ina mangan sing se sum ngaura saraju adigi kilisna saraju mangan tingjan bane ko duk maira de sida leire duk maira se mayam phajikandi kano tawdre leiba chu ngasi di phak am ta thokre hore evening da kalage tawbani ko haira thuma housing sina duna ngasi di lei ka se yamna arei ba is da sat pa khara khadani aduga kano tawdre ba ko hek pa khot pa malika haibra singarai ju jikandi mu su chadre aduga sanare ju le hodre ji sanare sat pa khot pa gi matam ji hoji oi banina ai sanare ju leiba khot pa gi kano du tanja le hodra ba hai tare ko de se tulsi je leire aduga sna joba ko chumni ko ai joba ko chum de sigi batin acho ba se do ina hong do pire ba ko macha amna tharam bani do insta hane suma je ma samreng phallaga yam chaw na hor ko sida ai se tum chaw jara snu cha jara snu na sida ko nungsani o mayam nungsani lang chiklangi tarang oina ado sida hawjara snu na ai se batin sida hong do pire aduga som sida kano ne kari
khamin asinba pambi nga hore ma pambi chi jam chawe bako anda somgi bel somgi community ji di lore haidri yingo ngamdre ba panglang lang hana ko gi ko smile leire tu yam chaudra sina saladi masamri ngam phalam na sina saladi phajadoine na khalaga ise sidoina chauna batin sidoina hapire nakan sita hawai mobi sudum hori lemon grass ko lemon grass is yam phana sang na leiri smile to bani me mai gi balcony ji ko sida indoor plant hai tare ko si sing ji khara leire indoor plant khara fine leire sina mini chandani chu winter wei bagi ko mana je akhoi gi kien graga akhoi gi kangjala pe tap to ko ingjala pani na no yening thala ga mu phajana haujara ani na main thamme sine me mai gi balcony gi kano se sum ai gi nong magi tawjari ba khara se sum mayam na sum share tawjara pani da sini da mayam aina thajari ba je sum haining bado uchaning bado sikhatani duni hangam se madi kalak chare mayam chaba ba su pamure hekto nungre dum smaina yeng na bagi ona ise thamjare haitare khoi be ma se moi annual day gi dress for annual day gi function tawdoine na dress pir e pore am ta check tawge mayam yeng hanjara ke kari dress no do moina smaina set kada bani haina tawe do parents sing su ko ba moi gi program pangthok na bagi ado haipetang sesel la yeng halake moi program si annual day function gi parents chu la ona ko we invite tawre e aduna yaw ba chatoine do sum yeng mina se asi ma pura la Haraobada Loire kamai taw jana ni moi pulap manana se tawdi male ko bema wow mayam sida leire bema gi dress se ko moi pire e ba ko haidi numitu da di sida gi setla chalan doira yum da gi chalan doira moi school da gi puraga laga seran doira habagi wadi khangdri ba ko hojik pire e ba ko akoina sida gi ready da pura la o haira ka doira natraga set bi da poro akoina set ke hai doira habagi wadi confirm di message ti laktri ba ko ado sigi dress ne na habadu magi pire e moi da akhoi da chu khangan ba hai tare dress leiraga kari unu habdu mamam pa da khangan da sunu ai tidana ado moi dance tawna bagi dress ne ba pulap punna moi smaina tu ba male ba ko adu numi to khangde video se number ya doira ya roidra di khangde adubu smaina ma sakata ba yawga da lei bagi dress smaina pire e haibati madi khoi chu ure numi to number ya raga di dum hapcharakke Yadre ga di upai laite school ni na ko adu smaina bhajan ta le pause annual day gi function lei bagi parents invite tawre do yengurage ichana saba dance to tawre yengurage ichana saba dance to nandi practice to bani yengine nangai di practice to bani do kamaina sabno habdu sumoina mamam pa ko ba hai tare ko adu yenghandoine angang myam ji sabase aduna yengurage mayam sida leijare tamosa laaga on leire bako leiba chat khop do phrak ta bani na aduna sagi blanket gi order tawjare lei khara ko mix flower khara aduga ina lai da kanana ba ngasi ji khir khara kat kena sangom khara sangom ama laure aduga sigi athum hau chu khara kat lo hai bani na ko athum hau chu kitang kat kena gulab jamun ama laure aduga sigi kano si milk peda ko aduga sigi motichur laddu je si maga laure na achapot khra angangi ko singai se lore do aina leire e haitare na ise khir hawra khar kacha ge na khir sem sabat thong thak hawramine ba ko punima sida mayam su nungai phaba tek te kaidana leimina bo oirase ado smaina egi mai kai degi su aina nijari mayam su nungai phaba oiba lak boiras nu chahisna lakpada amdai gi sem saba tawriba mayam si yengmotu sakhir aina hauba semba saba lora kanda mana thamba haitare lai zo da taw du si leire ko thamba hau se do leire aina sem saba mayam do ni ko adur som da ina re ba khara ka charam bani bendau na pina biba mayam oirasnu haina aina ni jaram bani aphaba bata ominar se sehi no blak pasida poinugi punima gi ko aina khir kachare athum haula du ko khara sangom gi oiba khara leijara ga kachare lei leire duk maira leire ising leire ko smaina kacharam bani mayam ado mayam mapan gi su katle ko smaya mapan je inge he mapan gi ti smaina khara katlaga leire aina mapan gi duk maira se na hana kachare khir su kachare